ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯕꯨꯡ ꯀꯣꯟꯁꯦꯡ ꯅꯤꯄꯥꯜꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯪꯒ꯭ꯔꯥꯝ ꯄꯦꯟꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ, ꯑꯩ ꯁꯅꯥꯂꯦꯝꯕꯗ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯀꯣ. ꯃꯌꯥꯝꯁꯤ ꯄ꯭ꯔꯤꯇꯤꯅ ꯂꯣꯏꯅ ꯁꯤꯟꯈꯤꯕꯅꯤ. ꯑꯩ ꯁꯦꯡꯅ ꯃꯥ ꯀꯅꯥꯅ ꯃꯁꯛ ꯈꯪꯈꯤꯗꯕꯅꯤ. ꯋꯥꯡꯊꯣꯏꯅ ꯇꯞꯅ, ꯅꯪ ꯇꯥꯆꯧꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯤ ꯂꯩꯇꯦꯗꯨꯅꯤ. ꯑꯩ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯌꯥꯎꯅꯤꯡꯗꯦ. ꯌꯥꯔꯤꯈꯩ ꯂꯥꯞꯊꯣꯛꯅꯕꯇ ꯍꯣꯠꯅꯕꯅꯤ. ꯅꯣꯏ ꯗꯥꯆꯧꯁꯦ ꯋꯥꯈꯜ ꯑꯐꯕ ꯈꯟꯕ ꯁꯪꯗꯕ ꯃꯤꯁꯛ ꯑꯣꯏꯔ ꯃꯥꯜꯂꯤ. ꯋꯥꯡꯊꯣꯏ ꯅꯣꯛꯂꯤ. ꯋꯥꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ. ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯤ ꯅꯠꯇꯦ. ꯀꯔꯦꯝꯅꯔꯤꯕꯅꯤ ꯃꯥꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨ. ꯑꯩ ꯃꯥꯏꯋꯥꯁꯦ ꯈꯪꯗꯦ. ꯃꯥꯅ ꯍꯅꯨ ꯁꯤꯜꯂꯪꯒ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯔꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯅꯤ. ꯁꯤꯗꯩꯅ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯁꯪꯒ꯭ꯔꯥꯝ ꯋꯥꯗꯨ ꯊꯩꯗꯣꯛꯂꯗꯨꯅ, ꯅꯪꯗꯤ ꯂꯦꯝꯕꯒ ꯄꯨꯟꯗ꯭ꯔꯕ? ꯃꯣꯏꯗꯩꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯏꯁꯦ. ꯁꯪꯒ꯭ꯔꯥꯝꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯅ, ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ. ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯑꯁꯦꯡꯕꯗꯤ ꯁꯅꯥꯂꯦꯝꯕꯅꯤ ꯋꯥꯡꯊꯣꯏ. ꯋꯥꯡꯊꯣꯏꯅ ꯉꯛꯅ, ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯂꯦꯝꯕꯁꯦ ꯄ꯭ꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯈꯤꯕ꯭ꯔꯣ? ꯁꯪꯒ꯭ꯔꯥꯝ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯂꯤ. ꯅꯤꯡꯁꯥꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯂꯗꯨꯅ, ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯂꯤꯔꯒꯦ. ꯅꯪ ꯚꯥꯞ ꯇꯥꯔꯔꯣꯏ. ꯋꯥꯡꯊꯣꯏ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯅ, ꯃꯌꯥꯝꯒꯤ ꯌꯥꯝꯕꯨꯡ ꯂꯦꯝꯕꯁꯦ ꯌꯥꯝꯕꯨꯡ ꯀꯣꯟꯁꯦꯡ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ. ꯃꯅꯨꯡꯗ ꯔꯣꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤꯗꯅ. ꯁꯪꯒ꯭ꯔꯥꯝ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯡꯒꯣ. ꯅꯪꯅ ꯋꯥꯈꯜꯗꯣ ꯇꯥꯅ ꯆꯠꯈꯤꯗꯧꯔꯤ. ꯑꯗꯣꯝꯂꯣꯝꯗ ꯆꯠꯈ꯭ꯔꯅꯨ ꯋꯥꯔꯤꯗꯣ ꯑꯣꯖꯥꯕꯨ. ꯋꯥꯡꯊꯣꯏꯁꯨ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯁꯪꯒ꯭ꯔꯥꯝ ꯗꯦꯡꯂꯗꯨꯅ ꯅꯣꯛꯊꯔꯛꯂꯤ. ꯑꯩ ꯌꯥꯎꯔꯒꯦꯀꯣ. ꯅꯣꯏ ꯋꯥꯔꯤꯁꯤꯗ ꯑꯩ ꯇꯨꯃꯤꯟ ꯂꯩꯍꯧꯕꯅ ꯆꯨꯝꯅ ꯋꯥꯟꯁꯤꯜꯂꯛꯏ. ꯋꯥꯗꯨ ꯊꯨꯞꯆꯟꯈ꯭ꯔꯦ. ꯀꯣꯟꯅ ꯀꯅꯥꯅ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄ ꯀꯨꯝꯍꯩ ꯌꯦꯡꯂꯁꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯈ꯭ꯔꯦ. ꯃꯥꯂꯤꯌꯥ ꯍꯦꯟꯖꯥꯎ ꯎꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯍꯪꯗꯤ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯉꯝꯖꯗ ꯋꯥꯅ ꯂꯦꯟꯖꯔꯤ. ꯍꯦꯟꯖꯥ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯅꯪꯒꯤ ꯅꯝꯇꯣꯟꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯤ. ꯑꯩ ꯏꯊꯟꯇ ꯑꯋꯥꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯟꯗꯣꯛꯑꯝꯃꯒ ꯊꯝꯃꯝꯃꯤꯁꯦ ꯅꯪꯒꯤ ꯅꯝꯇꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯃꯄꯥꯟꯗ ꯄ꯭ꯔꯤꯇꯤꯗꯣ ꯏꯁꯧ ꯄꯪꯂꯪꯗ ꯂꯥꯡꯕ ꯍꯧꯔꯛꯂꯤ. ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯤꯡꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯤꯅꯦꯅ ꯊꯝꯃꯤꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯑꯩꯗꯤ. ꯀꯩ ꯀꯥꯟꯅꯕ? ꯏꯃꯨꯡꯁꯤꯕꯨ ꯑꯇꯣꯞꯄ ꯃꯤꯅꯥꯏꯒ ꯊꯝꯕꯁꯤ ꯉꯥꯏꯈ꯭ꯔꯦꯅꯦ. ꯃꯦꯝ ꯑꯗꯨ ꯇꯨꯃꯤꯟ ꯊꯣꯔꯛꯇꯨꯅ, ꯍꯩ, ꯀꯅꯥ ꯀꯩꯗꯧꯔꯦꯅꯦ ꯏꯃꯨꯡ ꯅꯪꯕꯣ? ꯎꯗ꯭ꯔꯣ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ? ꯏꯃꯨꯡꯁꯤꯕꯨ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯃꯦꯝ ꯁꯧꯔꯪ ꯍꯩꯔꯪ ꯇꯧꯅ, ꯃꯗꯨꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯁꯨꯅꯦ ꯑꯩꯅ ꯐꯔꯣꯏ ꯍꯥꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤꯁꯦ? ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯐꯥꯎꯕ ꯈꯪꯍꯟꯗꯅꯅꯦ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯤꯁꯦ. ꯄ꯭ꯔꯤꯇꯤ ꯃꯤꯔꯛ ꯅꯥꯂꯛ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ. ꯌꯨꯝꯁꯦ ꯀꯅꯥꯅ ꯀꯩꯕꯨ ꯇꯧꯁꯤꯟꯕꯤꯈ꯭ꯔꯕꯅꯣ? ꯀꯥꯡꯈꯣꯡ ꯂꯣꯏꯅ ꯍꯦꯛ ꯆꯥꯏꯔꯦ. ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯑꯩ. ꯃꯦꯝ ꯄꯤꯁꯨꯝ ꯏꯟꯈꯠꯂꯛꯇꯨꯅ ꯏꯪꯒꯤꯠꯀ ꯇꯧꯔꯛꯂꯤ. ꯑꯃꯗꯨꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ? ꯄ꯭ꯔꯤꯇꯤ ꯃꯈꯨꯠꯇꯨ ꯃꯊꯛꯇ ꯊꯤꯜꯂꯗꯨꯅ, ꯃꯥꯏ ꯀꯥꯗ ꯂꯩꯔꯝꯅꯤ ꯀꯩꯅꯣ, ꯑꯩꯗꯤ ꯈꯪꯗꯦ. ꯑꯁꯤꯃꯁꯨꯅꯦ ꯉꯥꯛꯇ ꯊꯕꯛ ꯇꯧꯗꯕꯅꯤ. ꯀꯥꯁꯤꯗꯅꯦ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛ ꯅꯩꯁꯤꯟꯗꯅ. ꯏꯕꯨꯡꯉꯣ ꯑꯆꯧꯕꯗꯤ? ꯏꯃꯥ, ꯑꯩ ꯈꯪꯗꯦ ꯗꯥꯆꯧꯕꯩ ꯋꯥꯁꯦ. ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯉꯥꯡꯂꯨꯔꯁꯨꯅꯦ ꯍꯦꯛꯇ ꯁꯥꯎꯔꯛꯏ. ꯐꯨꯗꯣꯏꯒ ꯆꯩꯗꯣꯏꯒ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯏꯃꯥ. ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯦꯝ ꯄ꯭ꯔꯤꯇꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯀꯩꯁꯨ ꯈꯟꯒꯅꯨꯁꯤ, ꯂꯥꯏꯕꯛꯇ ꯇꯝꯕ ꯍꯥꯏꯗꯨꯅꯤ. ꯑꯃꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ. ꯏꯃꯧꯅ ꯀꯩꯗꯧꯕꯒꯤ ꯀꯞꯆꯔꯨꯅꯤ? ꯅꯨꯡꯉꯥꯏꯅ ꯅꯣꯛ ꯅꯣꯛꯇꯅ ꯂꯩꯊꯣꯛꯏ ꯃꯧꯁꯤꯗꯤ. ꯑꯩ ꯂꯩꯁꯤꯗꯤ ꯃꯉꯛꯁꯦ ꯄꯥꯏꯔꯟꯈꯤꯗꯧꯔꯤꯅꯤ. ꯄ꯭ꯔꯤꯇꯤ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯛꯇꯨꯅ, ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯉꯁꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯖꯔꯤꯁꯦ. ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯤ ꯏꯃꯥ. ꯀꯅꯥ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯍꯟꯅꯤꯡꯉꯦ? ꯆꯨꯝꯃꯤ, ꯏꯃꯥꯎꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯃꯃꯥ ꯑꯄꯪꯕꯤ ꯑꯩꯅꯅꯦ ꯌꯦꯡꯁꯤꯜꯍꯧꯗꯕꯗꯒꯤ ꯁꯣꯏꯕ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛ ꯅꯪ ꯀꯔꯤ ꯄꯥꯝꯅꯤꯒꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯔꯣ.
ꯑꯩ ꯂꯣꯏꯅ ꯇꯧꯒꯦꯅꯦ ꯄ꯭ꯔꯤꯇꯤꯗꯨ ꯀꯞꯁꯤꯟꯅꯔꯛꯂꯗꯨꯅ ꯃꯥꯂꯤꯌꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯗ ꯑꯩꯗ ꯏꯃꯥꯅ ꯀꯩꯁꯨ ꯉꯝꯂꯣꯏ ꯑꯗꯨꯏ ꯃꯍꯨꯠ ꯏꯄꯥꯝꯒꯤ ꯏꯅꯥꯎꯄꯥ ꯑꯦꯔꯤꯁ ꯀꯧꯔꯒ ꯃꯥꯕꯨ ꯂꯣꯏꯁꯤꯟꯍꯟꯕꯅ ꯐꯩ ꯃꯦꯝ ꯑꯗꯨ ꯇꯍꯥ ꯅꯪꯒꯤꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯍꯩ ꯄ꯭ꯔꯤꯇꯤ ꯃꯉꯧꯀꯗꯨ ꯅꯣꯝꯂꯗꯨꯅ ꯌꯥꯅꯤ ꯑꯩꯅ ꯂꯣꯏꯅ ꯇꯝꯗꯨꯅ ꯊꯝꯂꯕꯅꯤ ꯗꯥꯆꯧ ꯂꯩꯇ꯭ꯔꯤꯉꯩ ꯅꯣꯡꯃꯁꯤꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯁꯤ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯈꯥ ꯇꯧꯈ꯭ꯔꯁꯤ ꯃꯦꯝ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯄ꯭ꯂꯥꯟꯒꯗꯤ ꯏꯃꯧꯅ ꯂꯣꯏꯅ ꯌꯥꯊꯣꯛꯂꯒ ꯊꯝꯂꯝꯂꯤꯗꯅ ꯐꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅꯅꯦ ꯃꯈꯣꯏꯅ ꯇꯧꯔꯝꯕꯗꯣ ꯎꯍꯧꯕꯗꯒꯤ ꯃꯥꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕ ꯏꯕꯨꯡ ꯑꯆꯧꯕꯗꯅ ꯎꯠ ꯆꯥꯏꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯅꯕ ꯍꯣꯠꯅꯔꯕ ꯁꯤ ꯍꯥꯏꯔꯒ ꯃꯦꯝ ꯑꯗꯨ ꯍꯧꯅ ꯅꯣꯛꯈꯠꯂꯛꯂꯤ ꯄ꯭ꯔꯤꯇꯤꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯤ ꯐꯠꯇ꯭ꯔꯕꯤ ꯑꯅꯤꯗꯨ ꯃꯊꯪꯒꯤ ꯊꯧꯔꯥꯡ ꯑꯃ ꯌꯥꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯍꯦꯟꯖꯥꯗꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯁꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯟꯖꯕꯤ ꯃꯃꯥ ꯗꯥꯝꯆꯥ ꯑꯃꯗꯤ ꯃꯅꯝꯇꯣꯟ ꯃꯈꯣꯏꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯀꯞꯀꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯏꯃꯥ ꯅꯪ ꯑꯩꯁꯤꯗ ꯂꯩꯔꯦ ꯍꯥꯏꯁꯦ ꯈꯪꯂꯝꯃꯣꯏꯀꯣ ꯑꯩ ꯉꯥꯎꯁꯨ ꯉꯥꯎꯗꯅ ꯑꯉꯥꯎꯕꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯏꯃꯥ ꯃꯆꯦꯅ ꯃꯈꯨꯠꯇꯨꯅ ꯄꯛ ꯊꯥꯖꯤꯟꯖꯗꯨꯅ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯡꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕ ꯃꯣꯏꯁꯨ ꯑꯩꯒꯨꯝꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯁꯨ ꯋꯥꯈꯜꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯁꯣꯏꯗꯅ ꯉꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯃꯠꯇ ꯎꯔꯛꯇ꯭ꯔꯦ ꯗꯥꯝꯆꯥ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯒꯦ ꯏꯅꯝꯇꯣꯟ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯂꯔꯣꯏꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯌꯨꯝꯗꯨꯗ ꯋꯥꯅ ꯂꯦꯟꯗꯧꯔꯤꯀꯣ ꯏꯅꯝꯇꯣꯟ ꯅꯪ ꯅꯨꯡꯉꯥꯏꯔꯛꯈꯣꯀꯣ ꯅꯪꯅ ꯅꯣꯛꯇꯨꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯒꯗ꯭ꯔꯣ ꯍꯦꯟꯖꯥ ꯅꯥꯀꯟꯗꯒꯤ ꯍꯦꯟꯖꯥꯕꯨ ꯅꯨꯄꯥ ꯑꯃꯅ ꯂꯨꯝꯅ ꯀꯧꯔꯛꯂꯤ ꯍꯦꯟꯖꯥ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯗꯣꯛꯇꯔ ꯕꯛꯇ ꯂꯦꯞꯇꯅ ꯂꯩꯔꯝꯃꯤ ꯕꯛꯇ ꯃꯃꯣꯟ ꯇꯧꯅ ꯇꯞꯅ ꯆꯪꯂꯛꯂꯒ 2 days ꯁꯨꯔꯦꯀꯣ ꯑꯩ ꯂꯥꯛꯇꯕ ꯂꯥꯛꯄꯒ ꯅꯪꯕꯨ ꯎꯅꯒꯦ ꯈꯟꯅ ꯆꯪꯉꯛꯄꯅꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯄꯥꯎꯈꯨꯝꯒ ꯄꯤꯕ ꯅꯪꯗꯦ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯥꯒꯤ ꯂꯥꯏꯕꯛꯇꯨꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯌꯦꯡꯂꯤ ꯈꯤꯇꯪꯗꯤ ꯁꯥꯏꯅꯦ ꯅꯃꯥꯏꯒꯁꯤ ꯕꯪ ꯁꯥꯒꯠꯂꯤ ꯀꯔꯤ ꯆꯥꯎꯔꯒꯦ ꯅꯪꯕꯣ ꯅꯔꯁ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯔꯁ ꯑꯃꯕꯨ ꯃꯥꯒꯤ ꯍꯦꯜꯞ ꯇꯧꯅꯕ ꯀꯧꯔꯨꯕꯅꯤ ꯍꯦꯟꯖꯥ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔ ꯕꯛꯇ ꯉꯉꯛꯅ ꯀꯩ ꯂꯩꯔꯦ ꯍꯦꯟꯖꯥ ꯃꯃꯤꯠ ꯌꯦꯡꯂꯛꯇꯅ ꯇꯞꯅ ꯆꯦꯄꯜꯅ ꯀꯣꯏꯅ ꯈꯥꯖꯤꯟꯕ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯂ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯐꯝ ꯀꯧꯒꯅꯤ ꯕꯛꯇ ꯋꯥꯗꯨ ꯇꯥꯔꯒ ꯏꯉꯛꯉꯛꯅ ꯌꯦꯡꯂꯤ ꯑꯁꯤꯒꯨꯝꯕ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦ ꯃꯥꯒꯤ ꯀꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯕ ꯋꯥ ꯑꯊꯤꯕ ꯋꯥ ꯃꯌꯥꯝ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯖꯥꯗꯤ ꯃꯌꯥꯝꯁꯤꯗꯒꯤ ꯈꯔ ꯇꯣꯉꯥꯜꯂꯤ ꯃꯉꯣꯟꯗ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯁꯤ ꯐꯪꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤ ꯕꯛꯇ ꯑꯃꯨꯛꯇꯪ ꯅꯣꯛꯊꯣꯔꯛꯂꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯌꯨꯝ ꯂꯩꯇꯗꯅ ꯇꯨꯔꯦꯜꯒꯤ ꯃꯣꯠꯂꯕ ꯃꯄꯥꯟꯗ ꯐꯤ ꯃꯆꯦꯠ ꯈꯔ ꯈꯟꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯜꯂꯤꯕꯁꯨ ꯃꯌꯥꯝ ꯑꯃꯅꯤ ꯃꯈꯣꯏꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯃꯣꯏꯗꯤ ꯃꯅꯤꯡ ꯇꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯐꯪꯉꯤꯀꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯕꯤ ꯏꯃꯨꯡꯗꯨꯗ ꯆꯪꯉꯛꯇꯨꯅ ꯄꯣꯊꯥꯔꯤꯕꯅꯤꯀꯣ ꯕꯛꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯁꯦꯝ ꯁꯥꯔꯛꯇꯨꯅ ꯈꯨꯝꯂꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯃꯥꯅ ꯃꯄꯤ ꯇꯥꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯎꯗꯕ ꯐꯩ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤꯕ ꯂꯦꯝꯂꯩ ꯉꯥꯗꯣ ꯃꯤꯀꯨꯞ ꯑꯃꯗꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯈ꯭ꯔꯤꯗꯨꯅꯤ ꯐꯖꯗ꯭ꯔꯥ ꯃꯣꯏꯅ ꯁꯥꯟꯅꯕ ꯎꯕꯁꯦ ꯍꯦꯟꯖꯥ ꯀꯞꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯅꯣꯛ ꯇꯧꯔꯛꯂꯤ ꯗꯣꯛꯇꯔ ꯅꯪ ꯀꯕꯤ ꯑꯣꯏꯒꯦꯔꯥ ꯑꯁꯨꯛ ꯐꯖꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯅꯪꯉꯣꯟꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯤ ꯍꯥꯏꯐꯦꯠꯀ ꯅꯣꯛꯁꯤꯜꯂꯝꯗꯨꯅ
mapana thokri angawbigi mataw manani manu ullamlibado bagta ngakjanaramdabadagi ithan thajarudaba minok ama satnoki Henja nangsibu kanano Henja matomda maji mada phamdona tumin leiri ai makhoi mayamgom chapmana na leikragi ai ngasidagi wakal joirabi nupi moina pansi chupali lagi nupi khara chensalakduna pukhamgi hauraba makhol ama kana khingalakni chakcharse Henja nokladuna noi chalama ilange mayamdo chatkibaga Henja su inakri bakta tumin magi romgi thongnawdagi lona yengjahauduna lehauri luwang ahingdo tumthabariyada wakhalama khanbagi maongda mamito pangthokduna manglang hepli pedino ngasaidagi sangduna leirambani masu tumthakri luwang wakhalda mayam ama khalli sangramgi miting pedingdogi arthana kaino aina maliamu phaduna purakhiba numita tumbagi sibak jangna kamdawna leiramliba masida sangram nangina khut yaure numittugi thodoktu kopna yingsinnaba hotnarakli akhoi maliamu tanakhibagi nangi sibak jangdo yingsalhawdabani ngasi tumbagi nupina thangalakliba kesi aruba amdi oiri domina laithokpada kharadi warani adogi samathakta akhoiga chamina ki haibasimadi mayek singna khangkhre ahing thengjilakpado mapana mi chatpagi makhol ma tarakli luwang phok haugatuna thongdo hangdokpadadi uri ahing thengjilakpado mapana phi muba setpa mamai mamit khomchinba nupa ma yamna thuna athoga khongthang amanta thangduna chatkibado luwang ingangakna mamito munning naga lehauri kananone akhoi wangthodi nade kana ojana magi karam deinine haido krisiso khangkapdo khara kana thangduna mapalomda chenthorpaga miyoidodi adum leiramdri getu chongduna chen khrabra kana so leiramdri luwang makokdo haifet khotlaga magi kada praprap ka khalakde aphabada wa miyoidi natrabanina masado ki basu phaurakni mathangi numitni luwang magi thamliba aronba kadoda changnakdaga che chang khara koithi thiba haurakli masadoi taw tawna kainone ainga langrenggi faldu karai thamkre yamngakna ro khaidawtuna thamliba opodo sibak phagna phagdoktuna faldu otpa haurakli kainoda aibu sida thamambani da aruba pot makhaidi sida thambani aduga leramdrisina kamaina mapana thuna thorakduna priti hoindo lak tana kaurakli priti ima malia ne kanam laitro somdam tala kaino pochai sei mathong marmam ta khangdisiba mayamdo khonjal khara yakpadoda kirum tawna luwangi manakta thuna kanarakli priti makoldu khajik tapna dajo kaiwa lage luwang du shaulang laduna kaino ba sida thamba inkolga lawga ge patado kodai chakrage sida sum thambani kanana tap paino makhut kadu poduda bom thelli maliadi mamit mana thakat kre mana lalu dragaso hekta mawang ama tawrakadra haibaduna mi malawai samdo chap yungi kaino ne bongo choba nang hairisiba singaba ne he luwang ne sauna aina lo salu yabra sida thamambani kanamda paidi khangbai so dum thelaga thamambani karino ba imung si toy ma'am siba priti do khangsau saugalakduna yaroida imung si sungai yaroi kanamtana asukoi base paraktribani aduga ngasi kanan horalino mi masumating pangselakdi aidi yaroi ko phangdabe yare haisini aduklu bachi changdo mangbu yabra haiwane malia do humang anapi kangde miholdu dang yei bhaurakli luwang na thuna malia dang sikasi de changbra nahanung mama molina waidi sile adude so sere thilaga lehobra hoima aino badadi thilaga lehobani predina saumne lawrakdi oh adudi nangna tana kanamtana lobini wa laitene noige property mayam da namaduna munbi kraidana mige property mayam se amuk mun gaira he nayam thuna pothoro ko malia mako kadu haiduna iche ai sengna dudi paijedi subna khaki kalo sen bachang lubani adulai hai beso
ꯑꯩꯗꯤ ꯈꯪꯖꯗꯦ ꯃꯦ ꯃꯍꯦꯛꯇ ꯁꯞꯇ꯭ꯔꯦꯠ ꯇꯧ ꯑꯗꯨꯅ ꯉꯝꯃꯤꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦꯍꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯁꯦꯅꯦꯍꯦ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯂꯨꯋꯥꯡ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ ꯋꯥꯡꯊꯣꯏꯒꯤ ꯀꯥꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯁꯤꯒ ꯊꯪꯅꯅ ꯂꯩꯕꯅꯤ ꯂꯨꯋꯥꯡꯅ ꯍꯦꯟꯅ ꯆꯦꯠꯅ ꯂꯧꯔꯤꯕꯒꯤ ꯃꯔꯝꯅ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯩ ꯋꯥꯡꯊꯣꯏꯒꯤ ꯃꯃꯤꯡꯗ ꯂꯩꯇꯦ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯁꯥꯗꯨ ꯄꯥꯈꯠꯂꯛꯄꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯟꯅꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯆꯦꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯁꯛꯈꯪꯗꯕ ꯑꯃ ꯆꯪꯂꯛꯂꯝꯕꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯏꯃꯥ ꯅꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯃꯥꯂꯤꯌꯥꯗ ꯄꯛꯇꯥꯏꯗ ꯇꯩꯅꯒꯅꯨ ꯃꯦꯝꯃ ꯄ꯭ꯔꯤꯇꯤ ꯑꯅꯤꯗꯣ ꯉꯛꯅꯦꯡꯅꯦ ꯂꯨꯋꯥꯡꯒꯤ ꯃꯑꯣꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯁꯨ ꯐꯠꯇꯕꯅꯤꯅ ꯃꯥꯂꯤꯌꯥꯅ ꯍꯦꯛꯇ ꯁꯨꯝꯈ꯭ꯔꯕꯣꯏ ꯈꯜꯂꯤ ꯊꯧꯗꯣꯛ ꯑꯃꯒꯤꯁꯨ ꯋꯥꯍꯩ ꯑꯃꯒꯤꯁꯨ ꯃꯥꯂꯤꯌꯥꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯨꯗꯕꯅꯤꯅ ꯐꯅ ꯁꯨꯒꯨꯝ ꯎꯕ ꯉꯝꯗ꯭ꯔꯤ ꯃꯥꯂꯤꯌꯥꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯂꯨꯋꯥꯡꯗ ꯃꯨꯟꯅꯦꯡꯗꯨꯅ ꯂꯩꯔꯤ ꯂꯨꯋꯥꯡ ꯊꯨꯅ ꯒꯝ ꯊꯣꯛꯈ꯭ꯔꯤ ꯄ꯭ꯔꯤꯇꯤ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯄ꯭ꯔꯤꯇꯤ ꯃꯥꯂꯤꯌꯥꯗ ꯈꯥ ꯌꯦꯡꯂꯝꯂꯒ ꯂꯨꯋꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ ꯃꯦꯝꯃꯁꯨ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯃꯥꯂꯤꯌꯥꯗꯨ ꯇꯞꯅ ꯂꯩꯍꯧꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯒꯤꯠ ꯍꯦꯛꯇ ꯅꯝꯕ ꯍꯧꯅꯕ꯭ꯔꯥ ꯅꯣꯏ ꯂꯣꯏꯅꯃꯛ ꯄꯥꯞꯇꯤ ꯄꯨꯅꯤꯍꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯌꯦꯡꯊꯤꯕꯤꯕ ꯑꯩ ꯅꯣꯏꯗ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯂꯩꯕ꯭ꯔꯥ ꯉꯥꯏꯈꯤꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯄꯦꯟꯅ ꯅꯣꯛꯆꯅꯤꯌꯦ ꯄ꯭ꯔꯤꯇꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯗꯥꯆꯧ ꯀꯩ ꯋꯥꯅꯣ ꯀꯩꯒꯤꯅꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯁꯨꯝ ꯀꯟꯈꯠꯂ ꯊꯝꯃꯤꯁꯤꯕꯣ ꯂꯨꯋꯥꯡꯗꯨ ꯇꯞꯅ ꯇꯞꯊꯧ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯋꯥꯡꯊꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯂꯩ ꯑꯩꯗꯤ ꯃꯥꯏ ꯋꯥꯁꯤꯗꯤ ꯈꯪꯗꯦꯅ ꯆꯦꯗꯨꯒꯤ ꯃꯔꯣꯜ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯂꯨꯋꯥꯡꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯣꯔꯃꯦꯜ ꯇꯥꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯧꯒꯤ ꯇꯧꯔꯛꯄ ꯃꯑꯣꯡꯗꯨꯗ ꯄ꯭ꯔꯤꯇꯤꯁꯨ ꯁꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯍꯣꯜ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯔꯣꯜꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯂꯨꯋꯥꯡ ꯍꯦꯟꯅ ꯀꯨꯞꯊꯅ ꯃꯃꯤꯠꯇꯨ ꯌꯦꯡꯂꯗꯨꯅ ꯋꯥꯁꯦ ꯑꯩꯈꯣꯏ ꯋꯥꯡꯊꯣꯏꯗꯤ ꯈꯪꯉꯕ꯭ꯔꯥ ꯄ꯭ꯔꯤꯇꯤ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯤ ꯈꯪꯉꯝꯗꯧ ꯃꯥꯟꯗꯤ ꯗꯦꯜꯂꯤꯗꯒꯤ ꯊꯣꯔꯛꯄꯗ ꯄꯪꯂꯩ ꯂꯩꯕꯅꯤ ꯆꯦꯁꯤꯁꯨ ꯀꯨꯏꯗ꯭ꯔꯤ ꯗꯥꯆꯧꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯛꯏꯁꯦ ꯂꯨꯋꯥꯡ ꯃꯀꯣꯛꯇꯨ ꯅꯣꯝꯂꯗꯨꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯕ ꯑꯗꯨ ꯌꯨꯝꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯆꯪꯉꯝꯕ ꯎꯕ꯭ꯔꯥ ꯄ꯭ꯔꯤꯇꯤ ꯍꯥꯏꯐꯦꯠ ꯈꯟꯖꯅꯩ ꯀꯅꯥ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯆꯪꯉꯝꯕ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯁꯨꯝ ꯈꯜꯂꯤ ꯑꯣ ꯗꯥꯆꯧꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯆꯥꯎꯕꯒ ꯁꯪꯒ꯭ꯔꯝꯒꯗꯤ ꯂꯥꯛꯑꯝꯃꯤ ꯇꯣꯝꯕ ꯁꯤꯕꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯂꯨꯗꯧ ꯃꯥꯜꯂꯦꯅ ꯅꯍꯥꯟ ꯅꯣꯡꯈꯛꯇꯤ ꯄꯜꯂꯝꯕꯅꯤ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯝꯕ꯭ꯔꯥ ꯑꯗꯨ ꯈꯛꯅꯤ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯃꯣꯏꯁꯨ ꯂꯨꯋꯥꯡ ꯃꯃꯤꯠꯇꯨ ꯃꯨꯟꯅꯦꯡꯂꯛꯂꯗꯨꯅ ꯃꯣꯏꯅ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯤꯇꯤ ꯑꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯃꯀꯣꯛꯇꯣ ꯍꯥꯏꯔꯗꯨꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩ ꯃꯣꯏꯅ ꯀꯩꯝꯇ ꯊꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯁꯦꯝꯈꯤꯗꯦ ꯂꯨꯋꯥꯡ ꯃꯊꯥ ꯁꯥꯕ ꯍꯧꯒꯠꯂꯛꯂꯤ ꯁꯣꯏꯗꯅ ꯉꯔꯥꯡ ꯆꯪꯉꯝꯕ ꯅꯨꯄꯥꯗꯨꯅ ꯄꯨꯔꯝꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯤ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯗꯥꯏꯅꯥꯒꯤ ꯆꯀ꯭ꯔꯤ ꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯤ ꯆꯤꯡꯂꯦꯟ ꯈꯪꯂꯛꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯈꯥꯏ ꯇꯥꯕ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯟꯅꯔꯒꯦ ꯈꯟꯅ ꯆꯪꯂꯛꯂꯤ ꯍꯧꯖꯤꯛ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯗꯥꯏꯅꯥ ꯃꯆꯤꯟꯒꯗꯨ ꯄꯩꯔꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯅꯕꯅꯦ ꯑꯥꯒꯤ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯂꯁꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯇ ꯊꯥꯗꯔꯁꯤ ꯍꯟꯗꯛ ꯊꯤꯀꯥꯒꯨꯝꯕ ꯈꯔ ꯄꯥꯏꯗꯧꯔꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯒꯤꯅꯤ ꯆꯥꯟꯁ ꯐꯖꯕꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤꯕ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ ꯑꯃꯨꯛ ꯅꯧꯊꯔꯛꯄꯗꯨ ꯎꯔꯒ ꯆꯤꯡꯂꯦꯟꯁꯨ ꯄꯪꯊꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥꯕꯨ ꯀꯅꯥ ꯂꯩ ꯆꯤꯡꯂꯦꯟꯁꯨ ꯑꯆꯥꯎꯔꯝꯇꯕꯨ ꯄꯥꯝꯗꯨꯅ ꯋꯥꯈꯜ ꯈꯟꯊꯔꯦ ꯁꯦꯜ ꯃꯌꯥꯝ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯑꯁꯥ ꯑꯃ ꯁꯥꯒꯠꯇꯨꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯃꯥꯒꯤꯅ ꯀꯝꯗꯧꯕ ꯗꯥꯏꯅꯥꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯁꯤꯁꯨ ꯌꯨꯝꯅꯤ ꯀꯩꯅꯣ ꯏꯃꯥꯗꯣ ꯁꯨꯝ ꯍꯨꯟꯗꯣꯛꯂꯒ ꯊꯝ ꯌꯥꯕ꯭ꯔꯣ ꯍꯌꯦꯡꯗꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯇꯥꯔꯛꯇꯧ ꯉꯥꯛꯇꯅꯤ ꯏꯃꯥꯗꯣ ꯑꯩ ꯁꯨꯝꯅ ꯉꯥꯏꯔꯛꯇ꯭ꯔꯤ ꯀꯩ ꯅꯨꯃꯤꯠꯇ ꯌꯨꯝꯗ ꯆꯠꯁꯤꯕ ꯍꯌꯦꯡꯁꯦ ꯏꯃꯥꯅ ꯅꯨꯃꯤꯠꯁꯨ ꯐꯩꯅ ꯍꯥꯏ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯄꯟꯊꯕ ꯍꯧꯅꯗꯦ ꯗꯗꯥ ꯆꯤꯡꯂꯦꯟꯁꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯏꯃꯥꯒ ꯁꯤꯌꯔ ꯇꯧꯗꯣꯏꯔꯥ
ꯑꯍꯥꯟꯕꯩꯁꯤꯗꯤ ꯏꯃꯥꯒ ꯁꯤꯌꯔ ꯇꯧꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯅ ꯃꯥꯏꯄꯨꯅꯅꯕ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯔꯀꯥꯟꯗꯨꯗ ꯇꯣꯉꯥꯟꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗꯩ ꯄꯩꯁꯥꯗꯤ ꯖꯣꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯊꯕꯛꯇꯤ ꯃꯥꯏꯁꯨ ꯄꯥꯛꯀꯅꯤ ꯑꯩ ꯈꯪꯉꯤ ꯆꯤꯡꯂꯦꯟ ꯑꯁꯥ ꯑꯃꯗ ꯃꯌꯨꯝꯗ ꯈꯪꯆꯠ ꯆꯠꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯁꯣꯝꯗ ꯃꯆꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯍꯦꯟꯖꯥꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯈꯪꯅꯤꯡꯅ ꯀꯣꯜ ꯇꯧꯔꯛꯂꯤ ꯍꯦꯟꯖꯥꯒꯤ ꯐꯣꯟꯗꯨ ꯆꯠꯇꯕꯗꯨꯗ ꯌꯨꯝꯒꯤ ꯅꯝꯕꯔꯗꯨꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯃꯥꯂꯤꯌꯥ ꯈꯛꯇꯪ ꯂꯩꯕ ꯇꯥꯏꯃꯤꯡꯅꯤ ꯄ꯭ꯔꯞ ꯊꯨꯅ ꯀꯨꯝꯊꯔꯛꯂꯒ ꯐꯣꯟꯗꯨ ꯑꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯍꯦꯜꯂꯣ ꯀꯅꯥ ꯃꯧ ꯑꯇꯣꯝꯕꯤꯔꯥ ꯃꯥꯂꯤꯌꯥꯅ ꯊꯨꯅ ꯑꯧ ꯃꯥꯅꯤ ꯃꯃꯥꯔꯣ ꯃꯥꯅꯤ ꯍꯦꯟꯖꯥꯗꯨꯕꯨ ꯂꯩꯕ꯭ꯔꯣ ꯐꯣꯟꯁꯨ ꯆꯠꯇꯦ ꯑꯝꯇ ꯄꯥꯏꯍꯜꯂꯨꯗꯅ ꯃꯧ ꯃꯥꯂꯤꯌꯥꯗꯨ ꯏꯉꯛꯉꯛꯈ꯭ꯔꯦ ꯍꯦꯟꯖꯥꯁꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡꯑꯣꯟ ꯑꯣꯟꯅꯈ꯭ꯔꯦ ꯃꯥꯂꯤꯌꯥꯗꯨ ꯏꯄꯥꯝ ꯄꯥꯈꯠꯅ ꯈꯝꯂꯛꯂꯤ ꯃꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯍꯦꯟꯖꯥꯗꯣ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯈꯤꯅ ꯑꯗꯨꯝ ꯈꯟꯕꯅꯤ ꯑꯩꯗꯤ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯗꯤ ꯈꯟꯈꯤꯗꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯃꯥ ꯍꯦ ꯀꯅꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯄ꯭ꯔꯤꯇꯤ ꯂꯥꯡꯗꯨꯅ ꯆꯤꯟꯁꯤꯜꯂꯛꯂꯒ ꯃꯣꯕꯥꯏꯜꯗꯨ ꯃꯨꯜꯂꯤ ꯌꯥꯝ ꯊꯨꯅ ꯀꯛꯂꯒ ꯃꯀꯣꯛꯇꯨ ꯄꯥꯏꯗꯅ ꯂꯥꯡꯗꯅ ꯏꯟꯁꯤꯜꯂꯛꯂꯤ ꯃꯥꯂꯤꯌꯥꯗꯨ ꯃꯥꯂꯤꯌꯥꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯀꯥꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯗꯧꯕ ꯃꯤꯅꯤꯠ 4 ꯋꯥꯠꯂꯤꯉꯩ ꯇꯥꯏꯃꯤꯡꯗꯅꯤ ꯁꯣꯝꯗ ꯀꯥ ꯑꯃꯗꯅꯤ ꯅꯨꯄꯥ ꯑꯃ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯨ ꯊꯨꯅ ꯂꯣꯟꯁꯤꯜꯂꯤ ꯀꯥꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯗ ꯁꯦꯡꯉꯕ꯭ꯔꯥ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯐꯥꯏꯜꯗꯨ ꯊꯨꯅ ꯇꯦꯕꯜꯗꯨꯗ ꯃꯀꯣꯜ ꯊꯣꯛꯅ ꯊꯝꯂꯝꯂꯤ ꯇꯨ ꯑꯩꯒꯤꯗ ꯁꯦꯡꯕꯗ ꯎꯠꯂꯦꯀꯣ ꯁꯤꯗ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯊꯥꯖꯗ꯭ꯔꯕꯅꯤ